mayam punung pung asigi paudamna tarana ukchari loinana Ronaldinho bu mahaki mongfamda puba pami haiba paudam ama taminasi asiba miyoy abu kuda hamlaga dance tawduna mongfam tamna puduna satpagidamak social media da ka hena viral oikraba dancing Paul Bears meme gi maroi basaglon lawriba Benjamin Eduna Ronaldinho bu mahaki aroiba mayum tamna puningi hana phongdokre Benjamin Eduna mi sibigi aroiba mathong mangam pangthokpagi thabakta music amadi dance ka loinana harau nungai ba khara phongdoknabagi damak kumjali singani ga taretta nana ota friza Paul Bearing amasung waiting services akrada haudoki ngasidi malemi miyam punamakna thoidok hendona khangnaraba dancing Paul Bears memeda asoba thodang lawriba Benjamin Eduna hai miyoi kharade hojik makha tana kapningba phaunadri atopa miyoi kharana kapasu yawi adubu makoina kapa pamnabasu aikoina makoibu nungai hali amadi aikoina toriba thabak adugi damak sauthokjaba poi hojikti makoigi kambu usi gana khaknatana malemi mafam senba thona khangnarapa loinana akhanaba video amana social media da makoibu pamnabasu henganaragli Spanish club FC Barcelona amadi English Premier League ki side Chelsea ki supporter amasu oireba Benjamin Eduna karamba footballer bu mahaki mongfam tana puba pami haina hagi wena hangkhibada hai aina makoi puno makpo punsi nungsana leiba oisunu haina asa tawi adubu karigumba tasengna aina khudong saba ma phangnabadi Ronaldinho bu mahaki aroiba mayuk tana puba pami madugi matungda Diego Maradona aduga aroiba da Lionel Messi bu makoi mongfam tana puningi adubu Benjamin Eduna FC Barcelona da ngaujarabasu Luis Suarez ki matangdadi mahaki tongan wakhalo leje amadi madugi matangda su palladuna makha tana hai aina masigi player si uba natraga mahaki maming taba khudingi aingonda yamna nungai taba phawi adugi maramdi Luis Suarez ki makuta pankiba ball amana aikogi Ghana timbu kumjala singani ki taragi FIFA World Cup da semi final sanaba phangandana yumda halalaki aikoina mafam asida Suarez ki matangda hainaba ama lei madudi Suarez haiba maming asi oithokta haibani kariguma nangna apam ama phangnaba honaba natraga mafam amada satpa matamda kariguma Suarez leramlabadi nangna kaidamida mai pakwa ngamloi haibani nangna tasena kariguma posak ama pambasu mafam aduda Suarez leramlabadi nangna matu kaidamnungda phangba ngamlaroi Luis Suarez ki makuta ball pankibagi phangkiba penalty adu Ghana gi maut sinduna international match khwaidagi masing yamna sanakraba amadi record goal scorer su oiriba Asamo Gyana yamna thajadana aremba tahanki Asamo Gyana mahaki lemjaningai oiraba career da pantung kaya yaukrabasu Ghana gi miyoi kayana hauzik phawba mahako hudok adugi damak kawu leitri hana phongdoki madugi matangda su palladuna Benjamin Eduna hai mahaku miyoi kayana hauzik su kawu leitri Ghana gi miyoi sina ngakpiba tawde haibasi punamana khangnaraba wafamni Asamo Gyana penalty aremba tahankiba numit aduda Ghana gi miyoi kayana mahaki mamagi mayumda satuna mamaba otnai biki mahana goal chanba ngamkhidaba aduna madugi matungda mamagi haksangda tainarakhi amadi madu tasena nungaitaba amani maduna maram oiraga mahaki mamana Asamo Gyana mahaki punsida amukhana penalty kaudana bahaki adunani Asamo Gyana amukhana penalty kawba miyamna una khidriba maramdi mahana risks amukhana lawdana wasaki aduga haujikti mahaki masasu sahi marpu surabana mahana Ghana gi mahut sinduna penalty amukhana kaudana wasak atu ngakli hana khalli